Cocomi sinduna lakliba tang kuntra mathoida chatkadawriba miyamgi khongchada sida phurup kanglup khaidana mipum khudingmak sinthal leptuna amata oina saru yaminasi haina Cocomi gi maikaidagi appeal tawrakli Hiramasiga mari lainana ngasi lampel pata leiba lup asigi office da pangthokiba pawgi mifam amada Cocomi gi convener YK Diren hai Kumjali singani kulhumdoi gi me ahumdagi hawrakiba kanglup ki rang asi chahi ahum pharakadawre adubu ngasi fawba government of India na waroisin purakpa ngamdana leiriba asi tasengna ngamdribara natragana Irang asigi marumda kari karamba aronba agenda chatharibano haibasi achaubo wahang amani Chahi kaya ki mamangdagi furup kanglup kaya ingna chigna leiminarakpa Manipur asi ngasidi India gi adugumba divisive policy na maram oiraga aikhoi pumnamak machui tare adugumba lanai gi aningba apambada yumpham oiraga government of India na chinku gi militant organization khara sugi marumda proxy force ama oina sizinaduna ngasidi micham miyam don sinduna nongmoi amadi bom kapsinduna lan tarakli Asigumba government of India gi lalong asi khudakta lepkadabani haiba demanda miyam gi oiba khongchadama lakliba tang kuntra mathuida chatkani khongjada si thau ground dagi kumalampak fawba chatlaba matung kumalampakta miyam gi oiba mifam ama pangthoktuna miyam gi oiba warep khara logani maramaduna Manipur miyamna numit asigi ayuk pung 12 tabada thau ground da lakpiyu numit asida iramdama sida leiriba yellow furup khudingmak isa gi sintha lepiduna amata oina khongjada sida saruk yabiyu haina sumahangna makhatana piu tawki Club organization maira paibi tongan ba school college gi mairoi sing tongan ba community singi leiriba Manipur da khundari ba ekoi community gi isilina punamakna ekoi amatoi ba lingjen do punmina duna ekoi tangdu leita ba Manipur khonai ma oina ba hona ba da mayam mateng pangbiu amusung masi gi thorom masi silakpa matamda wakhan gi pungning gi amusung financial gi oiba khuding maksing ase Miyam na mateng pangbiduna sigumba khongchat Manipur kan ba khongchat ase mapung phan biu haiduna Manipur miyam da mukanai anongna paujena si pijari aduga numida sida yariwa makai aikoi isagi oiba sintha sing adu gi thambira makanda aikoi apunbagi adugumba khongchat asida mapung phana saruk yana ba sintha lepiduna tongan ba aikoi gi sinphamda lebiri basingna saruk ya biu transport koi lairiba gari gi transport ki association sing nasu mi sing honto honjin tawbada asum lakthok laksin tawbada hen ba hanadagi su mateng kaya panga laibe sing du hen mateng pangbira kanda mapung phaba miyam gi khongchetama oina bo honabada punna support to minasi amusung punna saruk ya minasi